चाही निपान की नुपी मचा इज्जत मांगन बद सेना बफारे मोरेदा मसा की चाही निपान खक्तंगाई बे नुपी मचा मा इज्जत मांगन खरे प्रेस न फंगबा पाउदा थौदोक असि था असि अनी दा थोखिबने नुपी मचा असिना इमुंग मनुंगदा थोखिबा थौदोक अदुगी मतंगदा पाउ तंबदगे महाकपु मोरे डिस्ट्रिक्ट हॉस्पिटल दा पुखतुना एग्जामिन तौबदा इज्जत मांगन बिखरे हाइबा खंगबा ngमखिबने थौदोक असिगा मरी लेना मोरे पुलिस स्टेशन की ओसीना फोंदोरकपदा थौदोक असिदा सेनरीबा मियोय अदु पुलिस स्टेशन असिदगे किलोमीटर 30 रोम चलगा लैबा ती बुंगमोन विलेज ता लैरे हाइबा अकनबा पाव अमा फंगबदगे हौकिबा अहिंग एसआई के कुमतुंग एसआई जे बाइटे अमसुंग कमांडो की अपुनबा टीम अमना फाबा ngमखिबने फारबा मियोय अदुदे मंगमिलेन तौथांग चाही 30 अबोकपा हेंथांग तौथांगने मोरे पुलिसना एफआईआर अमा लखोतुना थौदोक अदुगी मरी मखोंग खंगदोकनबा थिजिनबगी थबक चथरे थौदोक असिदा विक्टिम ओइरबी नुपी मचा अदु इम्फाल दा लैबा काउंसलिंग सेंटर अमदा थमदुना काउंसलिंग चथरी हाइरे सही नौरिबी नुपी मचा अमा मकोकता नुंगना सुधतलगा फमलानना बहोनबदा नतना हाटना बहोनरंबा मयांग चैराक पियो था असिगी चैचत तरादा नागामापाल कंजाबी लेरक्ता सही तरागा माथोय खक्ता ngaइदिबा नुपी मचा अमबु मकोकता नुंगना सुधतलगा वानथहलबा मतुंग फमलानना बहोनबदा नतना हाटना बहोनरंबा मयांग चैराक पियो हाइना ngaikong kulen youth club ki member khwairakom sanana phongdokre mahakna makhatana hai thokdok adu da senariba mayang adudi rubet singh chahi kunga banga delhi gi ttl company da technical engineer oina thabak tawbane aduga hauji nagamapal kangjabi leraki yum awaimal piraga leibane nupi masa se blackbird english school da class 5 khaktang tamjariba mahiroi ne hauji mahiroi asigi phibam luna leire थौदोक असी खुनाई का चानदबा यनमौनब थौदोक अमने मरम अदुना लैंगा की माइकेदगे मरिक चुंबा अमदि आयोगी माइकेदगे मेडिकल फोरेंसिक रिपोर्ट सिंग अदु थंबियो लोइनना हौजी हौजी मालेम की ओइरिबा लाइना लाइचेट कोविड न मरम ओइदुना मियाम हा काना लाउनरबा वानरबा मतम असिदा मयांग अमना मैतै चनुरा अमदा चथरिबा तमथिरबा थबोंग असे तराइना लौफम थोकते मरम अदुना लैंगा असिना थौदोक असिगी मतंगदा अहेनबा मिजंग संगबिनबसु अपील तौखि लोइनना लमदम असिगी लैरिबा महिरोइ लुपसिंग सीएसओ सिंग अमदी मियामना थौदोक असिदा सेनरिबा मयांग असिबु चैराक पिहननबा होनबदा अचौबा थौदांग लौबियु हाइरदुना मरा लैरबा मयांग असिगी मथक्ता अकनबा चैराक फंगननिंगे मसिगी तायोनबदा चथगिबा तारबदि ngaikong खुलेना लमदम असिगी मियामगा खुसमनरगा अकनबा इहौ संसिननबा सेम सारे हाइनसु महागना मखाताना फोंदोखि लहु सिंगु यानबा पॉलिसी अथुबदा पाइखतपियो इपाक लहु सिंगुगा मरी लेनबा थबक थौरम निंगथिना पांगथोकपा मदे पाइखतपा यानबा लैंगाकना लौखटपम थोकपा थबक थौरम लौखटपिदुना लौमी सिंगी मथौ मंगम निंगथिना पांगथोकनबा होनबिबगा लोइनना लैंगाकना थमलिबा थिंगमसिंग असिदगे लहु सिंगुगे थबक थौरम कोमथोकपिदुना लौ उबा याननबा पॉलिसी अमा अथुबदा पाइखतपिननबा लैंगाकी मिजेंग चिंगसिनजरी हाइना इंडिजिनस पीपल्स एसोसिएशन ऑफ कंगलैपाक इपाक मणिपुर के सेक्रेटरी जनरल एल रोमन मितई के चेरोल अमना हाइरे चेरोल असिना मखा तारादुना कोविड-19 लाइचत अमदे लॉकडाउन के अवाबा सैथेंग मरक्सिदा कंगलैपाक के मियाम नोंगमगी सूरगा हिंगलिबा मियोइसिंग सिनमी सिंग अमदे लौमी सिंगना थेंगनरिबा अवाबा से पनबदा लोइबा नाइरोय लाइचत असिबु थिंगनबा डॉक्टर नर्स पुलिस अमदे लैंगांग लौरिबा थौदांग असिमक्ति थागतपा फोंदोकसरे अदुबु लौ सिंगुगे कुम यौसिलकपना हाइरिबा थबक थौरमसिंग असिगा मरी लेनबसिंग लैंगांगना यंगसिनबिदुना थबक पांगथोकपा याहनबगा लोइनना मसिदा चंगलिबा पोलमसिंग मरुओइना फर्टिलाइजर नाइट्रोजन फॉस्फोरस एंड पोटासियम अमदि ऑर्गेनिक बायो फर्टिलाइजर सिंग अथिंगबा याउदना निंगथिना फंगनबा होनगदबने लहु सिंगुगी थबक पांगथोकपदसु कोविड-19 लाइचत लौनदनबा एसओपी गी चटनाकांगलोन सिंगसु निंगथिना लेपिनबसु होनगदबने करिगुंबा लहु सिंगुगी थबक थौरमसिंग अथिंगबा थमखिबा तारबदि हेना फिबम सादबा चिंजाक वाटपगी अवाबा मायुकनबगा लोइनना खुनाइसिगी सेनमिटलोंदा हेना सोक्सिलकपसु यारी असिगुंबा फिबम असि थोकलगदि लमदम असिगी यलौमी सिंगी हिंबगी पुंसी महिंग तंबा ngamdabगा लोइनना यलौमी सिंगी लम मितोपना यौसिलक्तुना लांजेनबगुम थोलकपसु यारी असिगुंबा फिबम असिदा निंगथिना रेगुलेट तौद्रिबा मणिपुर गे इनर लाइन परमिट सिस्टम ILPS ना कनबसु ngamloi असिगुंबा फिबम असि कैदौनुंगदा थोक्तनबा लैंगाकना होनगदबने सोशियो इकोनॉमिक की फिवम सोक्तनबसु लैंगाकना होनबगी तंगाई फदबा लैरे सिंग अमदि तमदा लौ सिंगुगे पोथोक मरांग काइना पुथोरकनबा चिंजाक वातनबा अमदि खुनाइगी सेनमिलोन चाखोननबा लैंगाकी डिपार्टमेंट सिंग मरुओइना एग्रीकल्चर डिपार्टमेंट अमसुंग हॉर्टिकल्चर डिपार्टमेंट की थौदांग मपुंग फाना उथोकनबा
ꯏꯄꯥꯛꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯅꯧꯕ ꯄꯣꯂꯤꯁꯤ ꯑꯃ ꯑꯊꯨꯕꯗ ꯄꯨꯊꯣꯛꯅꯕꯁꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯆꯤꯡꯁꯤꯡꯗ ꯎ ꯆꯥꯔꯥ ꯂꯥꯈ ꯑꯃꯗꯒꯤ ꯇꯥꯗꯅ ꯊꯥꯅꯕ ꯁꯤꯑꯦꯝꯅ ꯑꯀꯟꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯎ ꯆꯥꯔꯥ 50,000ꯗꯒꯤ ꯇꯥꯗꯅ ꯊꯥꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪ ꯀꯌꯥ ꯀꯣꯛꯊꯣꯔꯛꯄ ꯃꯔꯨꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯧꯕ꯭ꯔꯨ ꯑꯃꯗꯤ ꯊꯥꯡꯖꯤꯡꯅꯆꯤꯡꯕ ꯆꯤꯡꯁꯤꯡꯗ ꯎꯃꯪ ꯂꯩꯁꯤꯜꯂꯛꯇꯕꯗꯒꯤ ꯉꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯅꯪꯂꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯀꯣꯛꯅꯕ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ 1ꯗꯒꯤ 7 ꯐꯥꯎꯕ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯦꯁꯅꯦꯜ ꯇ꯭ꯔꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯕꯟ ꯃꯍꯣꯠꯁꯥꯕꯀꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯇ ꯍꯥꯏꯔꯤꯕ ꯆꯤꯡꯁꯤꯡ ꯑꯁꯤꯗ ꯎ ꯆꯥꯔꯥ ꯂꯥꯈ ꯑꯃꯃꯝꯔꯣꯝ ꯊꯥꯅꯅꯕ ꯑꯀꯟꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯖꯨꯟ ꯆꯩꯆꯠ 22ꯗꯒꯤ ꯍꯧꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝꯒ ꯂꯣꯏꯅꯅ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯀꯔꯃꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯎ ꯆꯥꯔꯥ 50,000ꯗꯒꯤ ꯇꯥꯗꯅ ꯊꯥꯒꯗꯧꯔꯤ꯫ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯀꯪꯂꯥꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯑꯃꯗꯤ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯅ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯗꯨꯅ ꯍꯧꯗꯣꯛꯀꯗꯧꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ BL ꯁꯟꯇꯣꯁꯁꯨ ꯁꯔꯨꯛ ꯌꯥꯔꯕ ꯌꯥꯏ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯆꯤꯡꯗ ꯎꯃꯪ ꯀꯌꯥ ꯀꯣꯛꯊꯣꯔꯛꯄꯅ ꯆꯤꯡꯒꯤ ꯂꯝꯕꯤ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯤ꯫ ꯍꯟꯗꯛꯇꯁꯨ IT ꯔꯣꯗꯇ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤꯕ ꯑꯗꯨ ꯃꯇꯝ ꯑꯃꯗ IT ꯔꯣꯗꯀꯤ ꯑꯀꯣꯏꯕꯗ ꯄꯨꯡꯁꯪ ꯁꯪꯅ ꯍꯧꯔꯝꯕ ꯎ ꯄꯥꯝꯕꯤ ꯀꯌꯥ ꯌꯥꯟꯊꯠꯈꯤꯕꯗꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯈꯠꯂꯗꯨꯅ CMꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯆꯤꯡꯁꯤꯡ ꯑꯁꯤꯗ ꯎ ꯆꯥꯔꯥ ꯂꯥꯈ ꯑꯃꯗꯒꯤ ꯇꯥꯗꯅ ꯊꯥꯅꯕ ꯑꯀꯟꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯎ ꯆꯥꯔꯥꯁꯤꯡ ꯑꯁꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯃꯤꯁꯟ ꯑꯃ ꯑꯣꯏꯅ ꯃꯔꯨ ꯀꯣꯛꯂꯕ ꯆꯤꯡꯁꯤꯡꯗ ꯀꯥꯗꯨꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯥꯒꯗꯧꯔꯤ꯫ ꯑꯃꯔꯣꯝꯗ BJPꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯒꯤ ꯊꯧꯔꯝꯒ ꯂꯣꯏꯅꯅ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝꯁꯤꯡꯗꯁꯨ BJPꯒꯤ ꯕꯨꯠ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕꯁꯤꯡ ꯌꯥꯎꯅ ꯀꯔꯃꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯎ ꯆꯥꯔꯥꯁꯤꯡ 50,000ꯗꯒꯤ ꯇꯥꯗꯅ ꯊꯥꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯑꯀꯟꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯍꯦꯛ ꯄꯥꯏꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯁꯤꯡ ꯁꯪꯍꯟꯅꯕ ꯒ꯭ꯔꯤꯟ ꯃꯅꯤꯄꯨꯔ ꯃꯤꯁꯟ ꯍꯧꯗꯣꯛꯇꯨꯅ ꯎꯃꯪꯁꯤꯡ ꯌꯣꯛꯈꯠꯅꯅꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯎꯃꯪ ꯌꯣꯛꯈꯠꯄ ꯈꯨꯜꯁꯤꯡꯗ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯔꯤꯋꯥꯔꯗ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯈꯨꯜꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯌꯧꯍꯟꯅꯕ ꯂꯩꯉꯥꯛꯅ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯇꯦꯟꯗꯔ ꯀꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯈꯨꯡꯒꯪꯒꯤ ꯂꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯆꯤꯡꯒꯤ ꯂꯝꯗꯝꯁꯤꯡꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯑꯃꯗꯤ ꯗ꯭ꯔꯒꯁꯤꯡ ꯗꯦꯂꯤꯚꯔ ꯇꯧꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯦꯖꯦꯟꯁꯤꯁꯤꯡ ꯇꯦꯟꯗꯔ ꯀꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆ ICMRꯅ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ IIT ꯀꯥꯅꯣꯔꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯟꯃꯦꯅꯦꯗ ꯁꯦꯔꯤꯌꯦꯜ ꯚꯦꯍꯤꯀꯜꯁ UAV ꯁꯤꯖꯤꯟꯅꯗꯨꯅ ꯚꯦꯛꯁꯤꯟ ꯗꯦꯂꯤꯚꯔ ꯇꯧꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯄꯨꯊꯣꯔꯛꯄꯅꯤ꯫ ICMRꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ HLL ꯏꯟꯐ꯭ꯔꯥꯇꯦꯛ ꯁꯔꯚꯤꯁꯦꯁ ꯂꯤꯃꯤꯇꯦꯗ ꯄ꯭ꯔꯣꯀ꯭ꯌꯣꯔꯃꯦꯟꯠ ꯁꯄꯣꯔꯠ ꯑꯦꯖꯦꯟꯁꯤꯅ ꯃꯦꯗꯤꯀꯦꯜꯒꯤ ꯄꯣꯠꯂꯝꯁꯤꯡ ꯗꯦꯂꯤꯚꯔ ꯇꯧꯅꯕ ꯊꯋꯥꯏ ꯌꯥꯎꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯏꯟꯗꯤꯌꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯀ꯭ꯌꯣꯔꯃꯦꯟꯠ ꯄꯣꯔꯇꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯆꯦꯕꯥꯎ ꯇꯧꯔꯦ꯫ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯦꯖꯦꯟꯁꯤ ꯀꯌꯥꯅ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯁꯟꯗꯣꯛꯄ ꯊꯤꯡꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯦ꯫ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯅꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯈꯟꯅꯕ ꯃꯐꯝ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯃꯐꯝ ꯒꯥꯔꯤꯅ ꯆꯠꯄ ꯉꯝꯗꯕ ꯃꯐꯝꯁꯤꯡꯗ ꯍꯤꯗꯥꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯌꯧꯍꯟꯅꯕꯅꯤ꯫ ꯊꯕꯛ ꯑꯁꯤ ꯅꯨꯃꯤꯠ 90 ꯈꯛꯇꯒꯤ ꯑꯣꯏꯒꯅꯤ꯫ ꯂꯣꯏꯅꯅ ꯄꯣꯠ ꯊꯥꯗꯔꯝꯂꯕ ꯃꯇꯨꯡ ꯍꯥꯟꯅꯒꯤ ꯃꯐꯝ ꯀꯃꯥꯟ ꯁ꯭ꯇꯦꯁꯟꯗ ꯍꯜꯂꯛꯄ ꯉꯝꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯜꯂꯤ꯫ ꯑꯁꯥꯝꯗ ꯀꯣꯚꯤꯗ-19ꯒꯤ ꯍꯤꯗꯥꯛ ꯀꯥꯞꯂꯕ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤꯁꯤꯡ ꯉꯁꯤꯗꯒꯤ ꯑꯣꯐꯤꯁ ꯀꯥꯅꯈ꯭ꯔꯦ꯫ ꯑꯁꯥꯝꯗ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯂꯕ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤꯁꯤꯡ ꯉꯁꯤꯗꯒꯤ ꯑꯣꯐꯤꯁ ꯀꯥꯅꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯁꯤꯡꯗ ꯀꯔꯃꯆꯥꯔꯤꯁꯤꯡꯅ ꯉꯁꯤꯗꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯀꯣꯚꯤꯗ-19 ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯂꯕ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤꯁꯤꯡ ꯉꯁꯤꯗꯒꯤ ꯑꯣꯐꯤꯁ ꯀꯥꯅꯕ ꯈꯪꯍꯟꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯣꯐꯤꯁ ꯀꯥꯕ ꯍꯧꯅꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯐꯤꯁꯁꯤꯡꯗ ꯀꯔꯃꯆꯥꯔꯤꯁꯤꯡ 100ꯒꯤ ꯃꯊꯛꯇ ꯑꯣꯐꯤꯁ ꯀꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯗꯦꯜꯇꯥ ꯀꯣꯚꯤꯗ-19 ꯚꯦꯔꯤꯌꯦꯟꯠ ꯏꯟꯗꯤꯌꯥꯗ ꯑꯍꯥꯟꯕ ꯁꯛꯈꯪꯈꯤꯕꯁꯤ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯍꯣꯡꯈ꯭ꯔꯒꯅꯤ꯫ ꯑꯦꯛꯁꯄꯔꯠ ꯏꯟꯗꯤꯌꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯁꯛꯈꯪꯈꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠ B.1.617 ꯍꯥꯏꯔꯤꯕꯁꯤ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯍꯣꯡꯂꯗꯨꯅ ꯍꯦꯟꯅ ꯅꯧꯕ ꯚꯔꯖꯟꯁꯤꯡ ꯊꯣꯛꯂꯛꯂꯒꯅꯤ ꯍꯥꯏꯅ
Center for Cellular and Molecular Biology CCMB gi advisor oriba Dr. Rakesh Misra na phongdokre ayamba laipaksingda nariba coronavirus ki casing ase 80% dagi na 90% de delta variant na nahanba mali haina Dr. Misra na makata na hairi UK na miya marakta COVID-19 naba miyoi yauba khangnaba device puthokre UK ki scientist singna miya marakta COVID na naraba mi yaubra khangdoknaba COVID alarm haina khangnaba device ama mapung phana puthokpa ngamle hairi kanagumba COVID virus sangkraba mi amada mangonda mahausaga manadaba volatile organic compound ama masada tongan bahaksangdagi thoklakpa manam ama thadura I hairi hairiba khudam sangda masi organic semiconducting sensor amana fingerprint lobada laina detect tawba ngamle hairi study adugi professor Step Lindsay na haikibada COVID alarm na phangliba result ase COVID na naraba mi amaga nadriba mi amaga smell testing tawbada taseng na khenaba thengnare hairi masina classroom or aircraft cabin da yamna laina sizinaba yarani hairi Naftali Bennett Israel gi anoba prime minister oina wasak lawkhre Netanyahu gi chahi 12 gi rule loisinkhre Manipur state COVID-19 gi update ta haukiba pungkun mari gi manungda miyoi chamri ga yankhai mapan nauna COVID-19 positive oire miyoi chamri ga mogdra mapan na laichet asidagi faduna discharge tawkhre miyoi taraga taruk na laichet asidagi laikhidre laichet asigi active case lising nipan ga chamri nifuga humdoi ne laichet asidagi laikhidaba apunba masing chamapan ga mogdra sukhre